तोंगान तोंगान बा खोंजंग क्या अमा यानिंगदबा संगसिलकपगा मरी लेनना लंबीदा अखोगी अचत अवोकसिंग थिंगबा इमा मेरा पाइबिसिंगना थिंगबा अदगी चेक तौबना चिंगबा चथबा मतमदा अखोगी आइडेंटिटी प्रूफ पुथो हाइबा कांद हेक पुथो यादबगी मतांग अमदा थोखिबा एप्रिल की तरामरी से थोखिबा थौदोक्तुगा मरी लेनना बिष्णुपुर डिस्ट्रिक्ट की एमएलए होम मिनिस्टर सु ओइरिबा गोविंदास कोंथौजमना फोंदोखिबा वाफमदा थिनुंगैगी थौदोक कोऑपरेशन वाटनाबदगी थोखिबनी सिक्योरिटी फोर्स तगी मुनखिबा खुलाई तरुक अमुक हन्ना लौखटपा ngamkhre हाइना फोंदोरकपा वाफम असिगा मरी लेनना अखोई थौदोक असि पाबुंग अखोगी सोशल मीडिया क्यादसु अखोगी थौदोक हाइरिबा थौदोक सिंगसि लोइना मयाम पुनमकना उनरबा ngakतनी अदो ngasiगी थौदोकसिगा मरी लेनना महाकना फोंदोकलिबा वाफम असिगा अखोगी कमाइना फोंदोकपिनिंगे अखोगी लेंगाकी करी ओइ गदौरिबनो थोखरिबा थौदोक असिगा मरी लेनना पाबुंगी ओइबा वाफम करी थंबिनिंगे पाबु होय होय केनोने आई नोटिस विंडो बगी न्यूज एलर्ट ताबिर मयाम फोन पाइनो कोंगोन खुरुमजरी आई होजके हंगबिरि बसे याना फोमुं साना थोइबने होय माने मणिपुर से कोइ सही अहुम से लेता दना कांगकों साइड लेरबा अमनेबा अदर अखोगी गापी सेनबिना कना लेरी हाइबसे अखोगी मयाम हंगनरेबो वहंग अमनेबा अदबो अदुगे चेरक असिद हंदक हौखिबा अखोगी एप्रिल की तरुकुम सुंगतरे हिंग लोनबा अदुगी दा अखोगी तोंगलौबी अखोमेशन डिस्ट्रिक्ट की अखोगी मोरंग तोंगलौबी अवांग लेकाइदा युमदा अखोगी ममागी मथादा तुमजदना लेजरिबा पिकलिबा अंगांग अनि अमना चाही मंगा अमना थामा खतंग गाइरिबा मचिन मपादु नुमैना अखो बोम कासुलक्तना सोक्तना अदगी सिरेको अरे ममागुना तमचिने सोकपदि होस्पिटल लाइकनदना लेरि इरिबिनेबो अदुगुम्बा याना पेदमा अखोगी टेररिस्ट की थोंग चथरकबा असिदलकु देबक मयाम पुरमबकदा ममा ओइबिसिंग मपा ओइबिसिंग को मयाम पुरमंगना अखोगी जी याम नोइतदना अखोगी अचुम्बा वयन फंगलु लेगा लाइक सासल ले हैब उल्लू हाइना संगे लेनेबो सुम्बगी मरकसिदा अखोगी बिशेमपुर डिस्ट्रिक्ट की तोंगलौपी अतै मयाम पुरमगी परेंग तितिम लाइन सी अते मणिपुर की ओरिजिन उनबको मयाम की होजी हौदना लेरिबनेबो अरे मयाम की हौदना लेरिबगी मतम असिदा अखोगी अखोगी कनोगी अखोगी एआर की गाड़ी ने हाइबा अम्मा बोलेरो पिकअप अम्मागा भरना हाइबला केनो अम्मागा मोइना लाई लाखरा थौदना लाखो मतमदुदा मतम मयाम पुरमना अखोगी लाइबदि हुजिकति मतमदि मसागी लंबीरा चटपदा अखोगी निंगतम ngamdrabidna hek chappada ka sundu chorgana cookie jena hangdu ka ra yauri maitei yobra hoi al hada akogi achingdraga hatpi phim amne ho loini jangnare ko adura dum hat khre konvina ko kom leibra tebo hoi adwai tawgi lambi srok chasin dum botin nuai te habse intelligence security force na her khangdam ne lamdam adur deploy tawriba central preemptive force oigira adagi akoi central force oigira lam adugi topography lam adugi अखोगी कनोगी अखोगी लोन ओरगी फिवम मियाम की पुंची मरेन फाइ तौरी का तौर हाइब मुन खंगदानेवा अदुगी मतुंगी नंबरना सिक्योरिटी फोर्स ना कोइ चरक जसिन तौबनी अरो सिक्योरिटी फोर्स ना अखोगी इरांग काजरा मियाम की पेन मियाम बेला बक जिम रोड ना बिरा लाको मतमदा अखोई पाइतौ सट के दगे हाइबदो मोइन खंगनेवा होय अबदे मोइ मसागी ओबा आइडेंटिटी आइजे एआर नि आइजे सीआरपीएफ नि आइ अदुनि हाइबसे मसाना मोगी मियाम की अखोर सकताक पखोगी ngam थोएबो होय अदु अमम थो अदु मोइना हाइदरक्तना मोगी बसुम लाको मतन मोइना लाकुदर मियाम दि इहो होगो लेरिबनिना तबमिना मियामदि कनो गाड़ी दो खाबिरो खामगना कना यौरु तो सिनि हाबे अखोय एआर नि आइडि कार्ड पुतो को सिनि मियाम ता आगना नोगी दम खाबि सेमबिबो लाकपनि लंथुंजि लोन नोरे मियामगे पुनसि लंथुंगा को मतेंग पांग बाकुइ लाइनि अदु अखोय सिया चलपनि नोई करिमतो वागनु अखोय असुनेना ता अमगदि कछु तौरोयेबो होय अदु नतर मोइना एआर ने जो हायरगा करी तनो अखोगी मोइना मसाई अजिका पुथोक्तना कोइ मिरो तोंना लागा चली तो करिनो हाइबगे वहंग मदि हंगेबा मसे अखोगी होम मिनिस्टर अखोगी इकाई खुमिर गोबिदा पुथोक जमसु मान एज होम मिनिस्टर ओइना को लमसेरम अखोगी मपालगी अखोगी सेंट्रल सिक्योरिटी फोर्स अति पैरामिलिटरी फोर्स मेबा मतेंग पांगबा अखोगी चंगी मैमसे असिर सुबर खंगन फाइबो अरे मोगी लीडर सिंग सुमगी सिदिसु लुसुम खंगन फाइबा अदुनतना हेक्टर लाकपुरगी अखोई पांबो थोक तो अखोगी थोखिबनेबा अदु कनान थोली अदुदि मोइना वखन तादबा अखोई एआर काबुदा थोली हाइबोमदा लैरेबा अदुना होम मिनिस्टर ना फदना मदु मोइ अखोन मोइ इंस्ट्रक्शन पिगदबनि खंगनगदबनि सी तौदरेबा अलगे याम उनगिना हंगिंगी वहंग मना मोइना लाइबा मोइना एआर नि हाइबा अदि गाड़ी नि लाइदो करिगिनो हाइला तो अखोगी एयरपोर्ट अखोगी कोनो मियोयमा कोक्तादगी को
ꯃꯣꯏ ꯃꯥ ꯀꯨꯗ꯭ꯔꯛꯀ ꯀꯨꯅꯅ ꯐꯥꯏ ꯑꯗꯨ ꯃꯥꯁꯤ ꯄꯨꯂꯤꯁꯅ ꯀꯩꯒꯤ ꯃꯣꯏꯒꯤ ꯃꯌꯥꯝꯅ ꯋꯥꯍꯪ ꯐꯥꯎ ꯆꯠꯊꯕꯗ ꯀꯧꯇꯥꯛ ꯈꯨꯃꯟ ꯑꯗꯨꯋꯥꯏꯗ ꯑꯩꯈꯣꯏꯒꯤ ꯈꯨꯠꯂꯥꯏ ꯈꯔ ꯑꯩꯈꯣꯏꯒꯤ ꯂꯣꯠꯇꯨꯅ ꯂꯩꯔꯦ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯐꯥꯅꯕꯒꯤꯗꯃꯛꯇ ꯃꯣꯏ ꯂꯥꯛꯄꯅꯦꯅ ꯍꯥꯏꯌꯦꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯕꯤꯁꯦꯝꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯀꯣꯜꯂꯤꯕ ꯑꯗꯨꯗꯤ ꯕꯤꯁꯦꯝꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯦꯁ ꯄꯤ ꯂꯩꯔꯤꯀꯣ ꯗꯤꯁꯇ꯭ꯔꯤꯛ ꯃꯥꯖꯤꯁꯇ꯭ꯔꯦꯠ ꯂꯣꯏ ꯂꯩꯔꯤꯀꯣ ꯑꯗꯨꯗꯤ ꯑꯗꯨꯃꯥꯏꯅ ꯂꯥꯛꯇꯥꯕ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯦ ꯑꯥꯔ ꯀꯥꯡꯕꯨꯗꯨꯅ ꯕꯤꯁꯦꯝꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯑꯩꯈꯣꯏꯒꯤ ꯄꯥꯎ ꯄꯤꯗꯕꯅꯣꯕ ꯕꯤꯁꯦꯝꯄꯨꯔ ꯑꯦꯁ ꯄꯤꯗ ꯀꯩꯒꯤ ꯄꯥꯎ ꯄꯤꯗꯕꯅꯣꯕ ꯑꯦꯁ ꯄꯤ ꯑꯗꯒꯤ ꯃꯤ ꯀꯃꯥꯟꯗꯣ ꯄꯨꯂꯤꯁ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯩꯔꯀꯥꯟꯗ ꯑꯗꯒꯤ ꯑꯦ ꯑꯥꯔꯗꯒꯤ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯕꯤꯁꯦꯝꯄꯨꯔꯒꯤ ꯑꯦꯁ ꯄꯤꯒꯤ ꯂꯨꯆꯤꯡꯕ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯄꯨꯂꯤꯁ ꯃꯌꯥꯝꯗꯨꯅ ꯑꯩꯈꯣꯏꯒꯤ ꯕꯤꯁꯦꯝꯄꯨꯔꯒꯤ ꯑꯣꯏꯔꯤꯕ ꯇꯣꯄꯣꯒ꯭ꯔꯥꯐꯤ ꯂꯝꯕꯤ ꯇꯨꯃꯤꯠ ꯂꯣꯏ ꯈꯪꯗꯣꯔꯤꯅꯤ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯇꯧꯋꯤ ꯍꯥꯏꯗꯣ ꯑꯗꯨꯒ ꯐꯖꯅ ꯃꯔꯤ ꯂꯩꯅꯕ ꯃꯌꯥꯝꯗꯨꯅ ꯄꯥꯎꯗꯨ ꯄꯤꯔꯒꯥꯟꯗ ꯃꯣꯏꯅ ꯐꯖꯅ ꯑꯗꯨ ꯐꯥꯕ ꯂꯥꯛꯄ ꯆꯠꯄ ꯑꯣꯏꯔꯒꯗꯤ ꯀꯅꯥꯅ ꯃꯣꯏꯗ ꯅꯨꯡꯅ ꯆꯤꯡꯒꯗ꯭ꯔꯥ ꯃꯣꯏꯕꯨ ꯀꯅꯥ ꯆꯦꯛ ꯇꯧꯒꯗꯒꯦꯕ ꯑꯗꯨ ꯅꯠꯇꯅ ꯃꯣꯏꯅ ꯀꯧꯇꯥ ꯍꯥꯏꯁꯤ ꯀꯔꯤꯅꯣ ꯈꯪ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯨ ꯇꯧꯔꯝꯕ ꯌꯥꯏ ꯃꯣꯏ ꯄꯥꯎꯗꯨ ꯃꯇꯨꯡ ꯏꯟꯅꯀꯣ ꯑꯗꯨ ꯅꯠꯇꯅ ꯍꯦꯛꯇ ꯕꯤꯁꯦꯝꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯦꯁ ꯄꯤꯗ ꯑꯇꯩ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯄꯥꯎꯗꯨ ꯐꯖꯅ ꯄꯤꯔꯒꯥꯟꯗ ꯃꯥꯏ ꯄꯥꯛꯅ ꯊꯕꯛ ꯄꯥꯡꯊꯣꯛꯀꯗꯕꯗꯨꯗ ꯃꯣꯏ ꯉꯥꯏꯍꯥꯛꯇ ꯑꯩꯈꯣꯏ ꯁꯤꯚꯤꯜ ꯗ꯭ꯔꯦꯁꯇ ꯂꯥꯛꯑꯀꯥꯟꯗ ꯂꯥꯛꯄꯗꯨꯗꯤ ꯃꯤꯌꯥꯝꯅꯗꯤ ꯃꯤꯒꯤ ꯕꯤꯁꯦꯝꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯃꯩ ꯍꯧꯔꯤꯕꯅꯤ ꯄꯨꯔꯥ ꯃꯐꯝꯁꯦ ꯍꯧꯔꯤꯕꯅꯤ ꯃꯤ ꯑꯉꯥꯡ ꯀꯥꯞꯇꯅ ꯈꯣꯠꯇꯅ ꯕꯣꯝꯗ ꯍꯥꯞꯈꯥꯠꯈꯤꯕ ꯃꯐꯝ ꯑꯃꯅꯤ ꯑꯗꯨ ꯃꯤꯌꯥꯝꯒꯤ ꯏꯔꯥꯡ ꯁꯨꯃꯥꯏꯅ ꯇꯧꯕ ꯃꯐꯝꯅꯤꯀꯣ ꯑꯗꯨꯒ ꯃꯤꯌꯥꯝꯒꯤ ꯏꯔꯥꯡ ꯇꯧꯕ ꯃꯐꯝꯗ ꯀꯃꯥꯏꯅ ꯑꯩꯈꯣꯏꯅ ꯆꯠꯀꯅꯤ ꯃꯤꯌꯥꯝꯗ ꯀꯃꯥꯏꯅ ꯑꯩꯈꯣꯏꯅ ꯊꯥꯖꯕ ꯄꯤꯒꯅꯤ ꯍꯥꯏꯕꯗꯨꯗ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕ ꯁꯤꯟꯁꯤꯌꯔꯤꯇꯤ ꯑꯣꯏꯕ ꯑꯗꯨꯗꯅ ꯑꯩꯈꯣꯏ ꯎꯠꯀꯗꯕꯅꯦꯕ ꯑꯩꯈꯣꯏꯁꯦ ꯑꯁꯥꯝ ꯔꯥꯏꯐꯜꯅ ꯑꯦꯌꯥꯔ ꯍꯥꯏꯕꯗꯤ ꯑꯗꯨꯅ ꯁꯤꯅꯤ ꯑꯗꯨꯅ ꯁꯤꯒꯤ ꯂꯥꯛꯄꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯤ ꯂꯥꯛꯄꯅꯤ ꯑꯗꯨꯅ ꯑꯇꯣꯞꯄ ꯑꯩꯈꯣꯏ ꯑꯥꯏꯗꯦꯟꯇꯤ ꯀꯥꯔꯗ ꯂꯩꯔꯤꯁꯤꯅꯤ ꯅꯣꯏ ꯑꯩꯈꯣꯏ ꯆꯤꯡꯅꯒꯅꯨ ꯅꯣꯏꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯂꯩꯔꯤ ꯍꯥꯏꯔꯒ ꯕꯤꯁꯦꯝꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁ ꯀꯩꯀꯩ ꯃꯌꯥꯝ ꯄꯨꯂꯞ ꯂꯥꯛꯃꯤꯟꯅꯔꯒ ꯑꯣꯏꯕꯒꯗꯤ ꯀꯩꯗꯧꯔꯣꯏꯕ ꯑꯗꯨ ꯅꯠꯇꯅ ꯃꯣꯏ ꯈꯛꯇ ꯂꯥꯛꯄꯗꯨꯗꯤ ꯃꯤꯌꯥꯝꯅ ꯃꯩ ꯍꯧꯗꯅ ꯃꯤꯒꯤ ꯑꯉꯥꯡ ꯍꯥꯠꯈꯤꯕꯒꯤ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯄꯨꯊꯣꯛꯎ ꯍꯥ ꯒꯣ ꯕꯦꯛ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇꯦꯟꯁ ꯁꯨꯒꯗꯤ ꯄꯣꯁ ꯀꯥꯟꯗ ꯂꯥꯎꯗꯨꯅ ꯂꯩꯔꯤꯅꯦꯕꯀꯣ ꯑꯗꯨ ꯃꯇꯝꯗꯨꯗ ꯃꯤꯌꯥꯝꯒꯤ ꯃꯇꯨꯡꯗ ꯃꯣꯏꯅ ꯑꯗꯨ ꯈꯨꯗꯣꯡꯊꯤꯕꯗꯣ ꯑꯩꯈꯣꯏꯒꯤ ꯊꯣꯛꯄꯅꯦꯕ ꯑꯗ ꯍꯧꯈ꯭ꯔꯦ ꯑꯗꯨ ꯃꯇꯨꯡꯗ ꯑꯃꯨꯛꯅ ꯊꯣꯛꯍꯟꯗꯅꯕ ꯑꯩꯈꯣꯏ ꯀꯣꯑꯣꯔꯗꯤꯅꯦꯠ ꯇꯧꯕ ꯏꯁꯇꯦꯠꯀꯤ ꯄꯨꯂꯤꯁ ꯑꯗꯒꯤ ꯃꯄꯥꯟꯗꯒꯤ ꯂꯥꯛꯏꯕ ꯑꯩꯈꯣꯏ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯃꯌꯥꯝꯁꯤꯒꯅꯦ ꯑꯗꯨꯒꯤꯅꯦ ꯑꯩꯈꯣꯏ ꯌꯨꯅꯤꯐꯥꯏꯠ ꯀꯃꯥꯟ ꯀꯌꯥ ꯂꯩꯔꯤꯁꯦ ꯑꯗꯨ ꯅꯠꯇꯅ ꯑꯩꯈꯣꯏ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯤ ꯆꯤꯌꯔꯃꯦꯟ ꯑꯣꯏꯗꯅ ꯑꯩꯈꯣꯏꯒꯤ ꯐꯝꯗꯅ ꯇꯧꯔꯤꯗꯣ ꯑꯗꯨꯃꯥꯏꯅ ꯑꯅꯤꯁꯤꯡ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯀꯣꯑꯣꯔꯗꯤꯅꯦꯠ ꯂꯩꯅꯔꯀꯥꯟꯗ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯐꯖꯅ ꯇꯧꯅꯕꯒꯤ ꯊꯕꯛ ꯑꯃ ꯆꯪꯉꯦꯕ ꯑꯗꯨ ꯅꯠꯇꯅ ꯑꯩꯈꯣꯏ ꯑꯗꯨꯅꯤꯅ ꯍꯦꯛꯇ ꯂꯥꯛꯑꯒꯗꯤ ꯌꯥꯔꯣꯏꯑꯕ ꯃꯔꯤ ꯑꯩ ꯍꯥꯏꯁꯤ ꯀꯩꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯎꯃꯪꯗ ꯆꯠꯇꯥꯔꯒꯗꯤ ꯈꯣꯡꯎꯞ ꯇꯣꯡꯉꯤꯗꯅ ꯍꯥ ꯀꯩ ꯊꯦꯡꯅ ꯀꯩ ꯂꯤꯛꯂꯤ ꯅꯨꯡꯂꯤ ꯐꯠꯇꯕ ꯊꯦꯡꯅꯔꯤꯗ ꯇꯣꯡꯉꯤꯗꯅ ꯈꯨꯠꯂꯥꯏ ꯅꯨꯡꯂꯥꯏ ꯄꯥꯏ ꯆꯠꯂꯤꯗꯅ ꯀꯅꯥꯅꯣ ꯈꯪꯍꯜꯂꯤꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯉꯥꯛꯄꯤ ꯁꯦꯟꯕꯤꯕ ꯂꯥꯛꯏꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯨꯅꯗꯤ ꯃꯤꯌꯥꯝꯅ ꯃꯤꯅꯝꯃꯣꯏꯗꯧꯕꯅꯤ ꯃꯤꯅꯝꯕꯁꯨ ꯃꯤꯅꯝꯒꯅꯤ ꯀꯩꯅꯣ ꯊꯕꯛ ꯃꯥꯏ ꯄꯥꯛꯅꯗꯃꯛꯇ ꯇꯧꯕꯗꯗꯤ ꯑꯩꯈꯣꯏꯁꯦ ꯑꯦ ꯑꯥꯔꯅꯤ ꯑꯗꯨꯅꯤ ꯍꯥꯏꯕ ꯆꯥꯅ ꯃꯤꯌꯥꯝꯗ ꯁꯛ ꯇꯥꯛꯄ ꯐꯩꯌꯦꯕ ꯑꯗꯨ ꯅꯠꯇꯅ ꯃꯣꯏ ꯀꯔꯤꯒꯤꯗꯃꯛ ꯆꯦꯛꯄꯟ ꯃꯅꯨꯡꯗ ꯃꯣꯏꯅ ꯃꯤꯌꯥꯝ ꯐꯥꯖꯔꯒ ꯂꯣꯠꯅ ꯐꯥꯎ ꯇꯥꯛꯇꯣꯏꯕ ꯀꯔꯤꯒꯤꯅꯣꯕ ꯃꯤꯌꯥꯝꯅ ꯐꯥꯖꯟꯗꯅ ꯂꯩꯔꯦ ꯈꯣꯠꯂꯦ ꯍꯥꯏꯔꯅ ꯃꯤꯌꯥꯝ ꯍꯥꯏꯔꯒꯗ ꯑꯗꯨ ꯐꯥꯎꯗ ꯃꯤꯌꯥꯝꯅ ꯈꯨꯠ ꯊꯥꯔꯛꯑꯦꯅ ꯍꯥꯏꯔꯦ ꯑꯗꯨ ꯇꯧꯔꯦ ꯍꯥꯏꯔꯦ ꯐꯥꯎꯗ ꯃꯣꯏꯅ ꯑꯩꯈꯣꯏ ꯑꯗꯨꯅꯤ ꯍꯥꯏꯅ ꯃꯣꯏ ꯑꯥꯏ ꯀꯥꯔꯗ ꯄꯨꯊꯣꯛꯇꯕꯁꯨ ꯃꯣꯏ ꯑꯥꯏ ꯀꯥꯔꯗꯇꯨ ꯁꯨꯡꯁꯨ ꯄꯨꯊꯣꯛꯄ ꯌꯥꯗꯦ ꯍꯥꯏꯔꯤꯔꯕ ꯁꯤꯅꯤꯗ ꯑꯗꯨꯗ ꯑꯩꯅ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯁꯨ ꯍꯪꯖꯅꯤꯡꯉꯤꯅꯤ ꯀꯣ ꯑꯃꯤꯠ ꯁꯥꯍꯗꯁꯨ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣꯅ ꯑꯗꯩ ꯑꯩꯈꯣꯏ ꯁꯣꯟꯒꯤ ꯑꯩꯈꯣꯏꯒꯤ ꯏꯁꯇꯦꯠ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯑꯩꯈꯣꯏ ꯒꯣꯕꯤꯟꯗ ꯀꯣꯊꯣꯛꯖꯝꯅꯁꯨ ꯄꯥꯎ ꯐꯥꯎꯗꯣꯛꯍꯧꯗꯕꯗꯒꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯊꯣꯛꯑꯒꯗꯤ ꯂꯣꯏꯔꯦꯅꯦ ꯄꯥꯎ ꯐꯥꯎꯗꯣꯛꯍꯧꯗꯕꯗꯒꯤ ꯊꯣꯛꯈꯤꯕꯅꯤ ꯄꯥꯎ ꯊꯣꯛꯈꯤꯕꯅꯤ ꯄꯥꯎ ꯐꯥꯎꯗꯣꯛꯅꯕꯁꯤ ꯌꯥꯗꯕ ꯀꯔꯤꯒꯤꯅꯣꯕ ꯄꯥꯎ ꯐꯥꯎꯗꯣꯛꯅꯕ ꯉꯥꯛꯇ ꯂꯥꯡꯒꯣꯏ ꯆꯠꯂꯒ ꯑꯩꯈꯣꯏ ꯀꯣꯏꯁꯜꯂꯒ ꯂꯩꯔꯒ ꯑꯩꯈꯣꯏꯁꯦ ꯄꯥꯝꯗꯕ ꯊꯕꯛ ꯌꯥꯝ ꯊꯣꯛꯑꯀꯥꯟꯗ ꯏꯅꯥꯏ ꯇꯥꯗꯅꯒ ꯂꯩꯍꯟꯗꯣꯔꯤꯕ꯭ꯔꯥꯕ ꯑꯗꯨꯅꯅꯤ ꯑꯩ ꯍꯥꯏꯁꯦ ꯌꯨꯅꯤꯐꯥꯏꯠ ꯀꯃꯥꯟ ꯍꯥꯏꯅꯔꯤꯗꯣ ꯑꯗ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯀꯩꯗꯧꯒꯗꯒꯦ ꯍꯥꯏꯕꯅꯦꯕ ꯑꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯂꯥꯛꯄꯅꯦꯅ ꯄꯨꯂꯤꯁꯅ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯑꯩꯈꯣꯏ ꯄ꯭ꯔꯦꯁ ꯔꯨꯝꯗꯒꯤ ꯃꯣꯏꯒꯤ ꯄꯨꯂꯤꯁ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯗꯒꯤ ꯆꯦ ꯊꯣꯛꯂꯛꯏ ꯐꯥꯔꯤꯕ ꯑꯩꯈꯣꯏꯒꯤ ꯉꯔꯥꯡ ꯇ꯭ꯔꯛ ꯏꯌꯥꯔꯄꯣꯔꯠꯇ ꯐꯥꯔꯤꯕꯗꯨꯒꯤ ꯐꯣꯇꯣ ꯊꯥꯗꯣꯔꯛꯏ ꯂꯣꯏ ꯊꯥꯗꯣꯔꯛꯏ ꯃꯥꯒꯤ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯕꯗꯒꯤ ꯃꯥꯁꯦ ꯀꯧꯇꯥꯗ ꯍꯟꯇꯧꯅ ꯈꯨꯠꯂꯥꯏ ꯈꯔ ꯂꯣꯠꯇ ꯂꯩꯔꯦ ꯍꯥꯏꯕꯗꯨꯒꯤ ꯐꯥꯕ ꯆꯠꯄꯅꯦꯅ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨ ꯀꯔꯤꯒꯤꯗꯃꯛꯇ ꯍ꯭ꯋꯥꯏ ꯕꯤꯁꯦꯝꯄꯨꯔ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯗꯕꯅꯣꯕ ꯀꯔꯤꯒꯤꯗꯃꯛꯇ ꯀꯣꯑꯣꯔꯗꯤꯅꯦꯠ ꯇꯧꯒꯗꯕꯅꯣꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏ ꯊꯣꯛꯑꯝꯃꯣꯏꯕ ꯑꯗꯨꯅꯅꯤ ꯑꯩ ꯍꯥꯏꯖꯅꯤ ꯀꯣꯏꯁꯤꯟꯗꯅ ꯐꯥꯗꯅ ꯃꯌꯥꯝ ꯂꯩꯔꯗꯧꯕ꯭ꯔꯣ ꯑꯩ ꯁꯤꯗꯤꯅ ꯑꯥꯏ ꯀꯥꯔꯗ ꯄꯨꯊꯣꯛꯑꯗꯤ ꯌꯥꯏꯑꯕ ꯑꯩꯈꯣꯏꯁꯨ ꯃꯤꯒꯤ ꯏꯍꯧ ꯃꯌꯥꯝ ꯀꯜꯂꯤ ꯃꯌꯥꯝꯁꯤꯅ ꯄ꯭ꯔꯦꯁ ꯆꯪꯉꯤꯅꯤꯅ ꯄ꯭ꯔꯦꯁ ꯍꯥꯏꯕꯁꯤ ꯂꯤꯂꯤꯀꯣ ꯂꯤꯇ꯭ꯔꯒꯤ ꯂꯥꯛꯄ ꯄ꯭ꯔꯦꯁ ꯍꯥꯏꯅ ꯒꯥꯔꯤꯗ ꯊꯥꯔꯤ ꯑꯗꯨ ꯅꯞꯁꯤꯟꯕ꯭ꯔꯥ ꯑꯣꯏꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯃꯌꯥꯝꯅ ꯍꯥꯏꯕꯗ ꯀꯥꯔꯗ ꯑꯗꯨ ꯄꯨꯊꯣꯛꯄꯤꯔꯛꯑꯣ ꯍꯥꯏꯅ ꯑꯩꯈꯣꯏꯁꯨ ꯀꯥꯔꯗꯇꯨ ꯄꯨꯊꯣꯛꯏꯕꯗ ꯃꯅꯤꯄꯨꯔ ꯉꯥꯛꯀꯤ DIPR ꯗꯥꯏꯔꯦꯛꯇꯔ ꯑꯣꯐ ꯏꯟꯐꯣꯔꯃꯦꯁꯟ ꯄꯥꯕꯤ ꯔꯤꯑꯦꯛꯁꯟ ꯄꯤꯕ ꯀꯥꯔꯗꯇꯨ ꯄꯨꯊꯣꯛꯑꯒ ꯌꯦꯡꯍꯜꯂꯦꯕ ꯑꯣ ꯑꯩ ꯄ꯭ꯔꯦꯁꯅꯤ ꯑꯩꯁꯦ ꯆꯠꯄꯤꯌꯨ ꯃꯤꯌꯥꯝꯒꯤ ꯄꯥꯎ ꯂꯧꯕꯤꯔꯤꯅꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯆꯠꯂꯛꯑꯦꯕꯅ ꯃꯩ ꯆꯠꯑꯦꯅ ꯃꯤꯅ ꯂꯣꯏ ꯆꯦꯟꯊꯣꯔꯛꯏꯅꯦ ꯑꯩꯈꯣꯏꯅ ꯃꯩ ꯆꯦꯟꯁꯤꯜꯂꯤꯅꯦ ꯄ꯭ꯔꯦꯁꯅ ꯕꯣꯝ ꯄꯣꯈꯥꯏꯔꯦꯅ ꯑꯩꯈꯣꯏ ꯆꯦꯟꯁꯤꯜꯂꯤꯅꯦꯕ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯐꯣꯔ ꯁ꯭ꯇꯦꯠ ꯍꯥꯏꯅ ꯑꯩꯈꯣꯏ ꯃꯤꯆꯪ ꯃꯈꯩ ꯅꯠꯇꯦ ꯅꯣ ꯑꯦꯅꯤꯃꯤ ꯅꯣ ꯐ꯭ꯔꯦꯟ ꯂꯩꯔꯤꯅꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯄꯨꯂꯤꯁꯁꯨ ꯑꯗꯒꯤ ꯃꯣꯏꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯌꯥꯝꯗꯨꯅ ꯍꯥꯏ ꯌꯥꯏꯑꯕ ꯑꯩꯈꯣꯏ ꯑꯦꯌꯥꯔꯅꯤ ꯑꯁꯥꯝ ꯔꯥꯏꯐꯜꯅꯤ ꯑꯗꯨꯅ ꯁꯤꯅꯤ ꯍꯥꯏꯅ ꯇꯥꯛꯄꯗꯨ ꯌꯥꯏꯑꯕꯀꯣ ꯑꯗꯨ ꯇꯥꯛꯇꯅ ꯃꯣꯏꯗ ꯈꯨꯠ ꯊꯥꯔꯦ ꯐꯨꯔꯦ ꯃꯣꯏ ꯒꯥꯔꯤ ꯃꯩ ꯊꯥꯐꯥꯎꯗ ꯃꯣꯏ ꯀꯅꯥꯅꯣ ꯃꯁꯛ ꯇꯥꯛꯇꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣꯕ ꯃꯣꯏꯗ ꯀꯅꯥꯅ ꯑꯗꯒꯤ ꯍꯥꯏꯔꯛꯀꯦ ꯁꯨꯝ ꯇꯧꯅꯣꯅ ꯍꯥꯏꯕ꯭ꯔꯕ
ꯁꯤꯒꯤ ꯐꯤꯕꯝ ꯑꯃ ꯂꯥꯛꯑꯦꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯄꯥꯎꯈꯣꯡ ꯆꯜꯂꯒ ꯑꯩꯈꯣꯏꯒꯤ ꯂꯣꯟ ꯑꯣꯔꯗꯔ ꯉꯥꯛꯄꯗ ꯃꯇꯦꯡ ꯄꯥꯡꯕ ꯇꯧꯕꯤꯔꯅꯨ ꯏꯁꯦꯡ ꯁꯦꯡꯅ ꯑꯩꯈꯣꯏ ꯇꯧꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯑꯣꯏꯔꯕꯅꯁꯨ ꯐꯖꯅ ꯍꯥꯏꯕꯤꯌꯨ ꯍꯣꯏ ꯁꯨꯃꯥꯏꯅ ꯊꯣꯛꯇꯅꯕꯀꯣ ꯑꯗꯨ ꯅꯠꯇꯅ ꯃꯅꯤꯄꯨꯔ ꯃꯌꯥꯝꯁꯦ ꯇꯧꯁꯟꯅꯕ ꯏꯔꯥꯡ ꯊꯣꯛꯅꯕ ꯑꯗꯒꯤ ꯂꯩꯕ ꯅꯠꯇꯦꯀꯣ ꯄꯦꯟꯗꯕꯗꯒꯤ ꯑꯆꯨꯝꯕ ꯇꯧꯕꯤꯌꯨ ꯂꯩꯉꯥꯛꯅ ꯁꯥꯁꯟ ꯂꯩꯔꯤ ꯂꯩꯕꯥꯛꯁꯦ ꯂꯣꯠ ꯁꯣꯛ ꯂꯣꯠꯆꯕ ꯂꯩꯕꯥꯛꯅ ꯎꯠꯄꯤꯌꯨ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯅ ꯂꯩꯔꯒ ꯃꯃꯤꯡꯗꯤ ꯑꯣꯏꯅ ꯂꯩꯒꯅꯨ ꯅꯣꯏꯒꯤ ꯏꯆꯥ ꯏꯁꯨ ꯅꯣꯏꯒꯤ ꯅꯆꯥꯅꯁꯨ ꯅꯨꯄꯤ ꯑꯉꯥꯡ ꯁꯤꯕ ꯅꯥꯕ ꯁꯣꯛꯄ ꯌꯥꯎꯗꯦ ꯅꯣꯏꯒꯤ ꯃꯌꯨꯝ ꯃꯩꯒꯤ ꯊꯥꯗꯕ ꯌꯥꯎꯗꯦ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯅ ꯃꯣꯇꯦꯛ ꯎꯗꯝ ꯌꯥꯎꯗꯨꯅ ꯂꯩꯔꯤ ꯐꯨꯔꯥ ꯗꯔꯥꯡꯗ ꯂꯩꯔꯤ ꯍꯥꯏꯕꯔꯣꯝꯗ ꯆꯠꯄꯤꯒꯅꯨ ꯍꯣꯏ ꯑꯗꯨ ꯅꯣꯏꯁꯦ ꯃꯤꯌꯥꯝꯅ ꯄꯣꯠ ꯊꯥꯗꯔꯒ ꯈꯟꯈꯤꯕ ꯃꯤꯍꯨꯠꯅꯤꯀꯣ ꯑꯗꯨ ꯃꯤꯌꯥꯝꯒꯤ ꯈꯣꯜꯂꯥꯎ ꯏꯁꯣꯔ ꯈꯣꯜꯂꯥꯎꯅꯕ ꯈꯟꯕꯤꯌꯨ ꯍꯥꯏꯕꯁꯤ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯑꯩꯈꯣꯏ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁꯇ ꯁꯨꯃꯥꯏꯅ ꯄꯥꯝꯕ ꯊꯧꯗꯣꯛꯁꯦ ꯊꯣꯛꯍꯟꯕꯤꯒꯅꯨ ꯍꯥꯏꯕꯁꯦ ꯑꯃꯨꯛꯇ ꯑꯩ ꯊꯝꯖꯒꯦ ꯍꯣꯏ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯄꯥꯕꯨꯡ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯑꯩꯈꯣꯏꯒꯤ